Konsakhul Village Authority na Lailon Vaiphei gi Khunjasingda Ultimatum Piduna warning Toukhre. Kangpokpi District ki manungchan na Liangmai Naga Furup ki miyoi singna khundariba Konsakhul Konsaram Village Authority na thangnana lairiba Lailon Vaiphei Village Authority da ultimatum issue tawduna matam kayagi mamangdagi kanglup singi marakta nungsi chanana laiminabagi principal sing violate tawrakiba thawong singi mayokta Aroiba warning Toukhre. Kangpokpi District ki Kangchup Gelzang Subdivision manungchan na lairiba Konsaram Community gi Naga nupi amada Kukizo Kanglup ki miyam changduna tamthina fubikhiba pamdaba thodok adugi matangda kanna yaningdaba fongdokladuna ultimatum adu pisinkhibani. Chatliba tha asigi tareta Lailon Vaiphei Community gi miyoi singna Liangmai Naga Furup ki nupi ama tamthina fu chaiduna asokapan mayoknahan khiba thodok adu tribal community anigi marakta mahausadagi lairakliba nungsi chanabagi amasung amana amabu ikai khumnabagi saktam thugaibani thawong asina community anigi marakta lairakpa thajanaba khudingmak manghankhre hairi. Lailon Vaiphei Village ki Khunjasingna chatharakiba thawong aduna maram oiduna lakliba numit 10 faubagi manungda mahausadagi Naga community gi oina lairaklaba haujikna Kukizo community na khundasinkraba Lailon Vaiphei Village adu thadokduna chatkigadabani haiba wafam yauri. Kukizo community gi miyoi singna anti-social activity kayamarum chathaduna Konsaram community gi maral leijedraba Khunjasingda target tawrakli. Kukizo community gi miyoi singasi Konsaram Naga gi miyoi singna mafamaduda Miyoibagi menungshi yenglaga khundahankhibani hairi. Makhoi sing adu laumi sinmi ngakta oiba lairaba miyoi singni haiba khangbadagi menungshi yenglaga Naga community na mafamadu pithokhibani hairi. Kukizo community na mafamaduda khundazagi hairakhiba matamda community anigi marakta khutyek pinakhiba list ki yana cherol adu ngasidi matam henkhre. Maramasina Lailon Vaiphei Village ta lairiba Kuki Kanglup ki miyoi khudingmak Mafam adu thadokduna chatkigadabani haina memorandum maduda palli. Eviction notice asi thawoidaduna lakliba numit 10 faubagi manungda Vaiphei gi members singna mafam adu thadoktrabadi namfuda Naga community na eviction drive chatharakani haiba akanba wafamsu ultimatum aduda fongdokhi. Nagagi Village Authority na piriba ultimatum asi Kukizo community na yamna lumna lawgadabani numit 15 ni asigi manungda mafam adu thadoktrabadi soidanamag inai tanabagi thodok ama thoklakpa yai haiki. Naga community na tangai fadana namfu sizinaduna Kuki singna lairiba mafam adu changsillaga makhoibu takthoknaba eviction drive chatharakpada hatna sunaba inai tanabagi thodok yawraklabadi madu khudingmaki teksa Kukizo community na pugadabani haiba wafamsu palli. Kangpokpi District ta lairiba land haukip kauba social activist amana ultimatum adugi matangda palladuna hai asigumba akanba londa sizinaduna pirakpa document adu Manipur gi Chief Secretary Office tasu pisinkhiba maramna ka henna akanba wahai wata sing adu state laingakna su legalize tawgadoribra hangki. Ultimatum aduda sizinariba ka henna kansinba wahai wata sing adu democratic governance amagi yumfamga chanadaba khudong thiningai oiba wafam ngaktani Naga community na thadorakliba memorandum natraga ultimatum adu tasengnamag Indian Penal Code IPC gi tongan-tonganba provisions sing violate tawbani haina haukipna fongdokhi. Konsakhul Village Authority na issue tawrakliba memorandum adu hanadagi muknaduna lairiba lamdam adomda community anigi marakta tension henna wangkhat hangani. Konsakhul Village Authority na Lailon Vaiphei gi village ki Khunjasingda eviction demand tawrakliba ultimatum adugi matangda state laingakna akanba mityeng changduna thabak paikhatkadabani hairi. Naga community gi maikaidagi Lailon Vaiphei Village ta lairiba Khunjasing mafam adu thadokduna chatkigadabani haina thakiba matam asum naksilakpaga loinena state authority na hauzik lairiba fibamasi karamna respond tawrakadagi haiba asida miyamna khawrangna yengnari hairi.